Kuki lalaubasinga matam amatada kautruk amasung kadang banda akanba landa chatharakre maitai khul ngakpa ni sire ahum sokle ngarang nongthil kuki lalaubasinga matam amatada Imphal West District ki kautruk amadi kadang ban part 2 da bom amasung nongmai kapsinduna chatharakpa akanba landa amada maitai khul ngakpa ni sire ahum na sokpadage Rims Hospital da pukhatuna laika nakre Imphal West District ki kadang ban amasung kautruk asi kuki lalaubasinga tatana bom yauna nongmai kaptharakuna landa fam oire handakta kadang ban part 2 da kuki lalaubasinga satharakiba landa amada en James Bond nongmai na panbadagi laikhidravane ngarang su kuki lalaubasinga satharakiba landa adu da maitai khul ngakpa ni siraga ani sokhe kautruki lanfam da khul ngakpa ma sokhe soklabasing adu Rims Hospital da laikana re kadang ban gi lanfam da laikhidraba maitai khul ngakpa sing adu de Imphal East ki Palace compound dagi nongthomba Michael sahi kunsa ga humdoi apokpagi ming imo amasung Imphal West ki sagol tongba mamang lekai dagi maisnam khaba sahi kulumdoi apokpagi ming Hemanta ne makhoi ani gi thawai yaudra bhaksang adu Rims mokta thamkhre soklabasing adu na iril bungdagi wangjam Vikas sahi kun apokpa Balesor kadang ban part 2 dagi ngangbam Sanjit sahi taraga mapan apokpa Sarat amasung Imphal East ki Ningthem Pukri mapal dagi Manohar Mayum Baris sahi kunsa ne nongmai kapna bagi thokdok adu da soklaba wangjam Vikas na yet thangba khwangda nongmai maru ama palle aduga ngangom Sanjit na chingdagi songthabada khwang amasung khwanggi sarukta khara asoga pan nangkhe aduga Manohar Mayum Baris na kuki singna kaplakpa nongmai maru ama mahaki thabaki bulletproof jacket pan bagi sapu na ngahak gyan mangkhe adubu asoga pandi yauki de soklaba Vikas na tan Sanjit amasung Baris te hospital dagi discharge tawkhre thokdok thokpam dagi phangba paw na hai ngarang thilpung ani rom taba matamda kautruk amati kadang ban part 2 da kuki militant singna bom yauna nongmai kaptharakuna landara khe ngarang nong thilpung ani rom tarakpada kuki lalobasingna kautruk ta bom amasung nongmai kaptharakuna satharakiba landa aduda maitai khul ngakpa singi maikai dagisu nongmai kaptuna hankhe kautruk ta leiba security force ki maikai dagisu nongmai round kaya handuna kapkhe maikai ani gi marakta numidang pung nipa lom taba fauba nongmai kapna bagi thokdok thokhe kautrukta landa rakiba matam adumakta da kuki lalobasingna kadang ban part 2 da su chapmana ba landa da chingthakta gi bom amasung nongmai kaptharakhe maitai khul ngakpa singi maikai dagi su handuna nongmai kapkhe afaba khulai matik chana paiba kuki lalobasingna bom amasung nongmai kaptharaktuna satharakiba akanba landa adu da maitai khul ngakpa nongthongba Michael amasung maisnam khaba si laikhidabane uripo kangsup road ta sokpa sing asibu pukhatpada apanba leitanaba miyam na honakhe ngarang numidang athengba fauba kuki lalobasingna bom amasung nongmai kaptuna kadang ban part 2 da landa rakhe maitai khul ngakpa singi maikai dagi su handuna nongmai kapna ri haire nakal amarom da Nambol police station gi manung da leiba Leimra makha leikai maning da Kangpokpi district ki manung da leiba kharam kom amasung ID jang dagi ngarang nungthil pung ahum lom taba dagi numidang athengba fauba afab makhal gi khusu khulai sejin aduna nongmai round kaya kapsilakpa dagi khunja sing saphagadaba mafam sing da lanjena khre thokdok adugi matangda Devakishore kauba misak amana phongdorokpada mafam asida mamangda nongmai kapsilakpagi thokdok ahum mari rak thokpa laikhre ngarang su kuki singna nungthil pung ahum lom tabadagi hauna afaba makhalgi khusu khulai sizinaduna nongmai round kaya kapsilakhe nongmai kaplakliba mafam adu yamna naknaba mafam dagi ne manakta leiba singkhongda GR su leiribane GR kangbuna kuki na nongmai kappa matamdana kari su haidaba duga khul ngakpa singna double barrel na handuna kapadana nongmai kapakan uhay na hek kihanba si pende GR na maitai misam sing ngakpi senbiba ngamloidaba oirabade mafam asidagi hankro haikhe